Prime Minister Narendra Modi Kanglada Wangangadoriba si yenglaga numit asigi traffic advisory thokre advisory sigi matung inna Vvip gi movement ase Khakki Matam Nattana Atteidadi Trafficki Athingba Amata Leiroi advisory sigi matung inna Kangla gi kha thangba sanathong asi Vvip gi sangfam amasung thokfam moigani Kangla gi nongsup thangba sanathong asina thauram asida saruk yaba lakpa mioi singi sangfam oigani aduga awang thangba Kangla gi sanathong asina VIP amasung gari pass yawba kangbu singi sangthok sangsingi lambi oigani masigi su mathakta khongna satpa kangbu su sanghangani mayai lambi romdagi lakpa sing singa makha romda thaigalakani Thawbal lomdagi lakpa sing singjamai thong lalaga amasung wangkhai maikaida lakadabani haire passenger sing minuthong da tharamlaga makhoi gi gari sing lamlongdagi Porompat crossing romda laklaga Ananda Singh Academy gi crossing taraklaga Palace Gate ta yaurakani amasung hata kangjaibongda gari park tawba yagani haire